ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯅ ꯏꯅꯧ ꯅꯧꯅ ꯕꯤꯖꯤꯅꯦꯁ ꯑꯃ ꯍꯧꯕ ꯃꯇꯝꯗ ꯃꯥꯒꯤ ꯕꯤꯖꯤꯅꯦꯁꯅ ꯁꯛꯁꯦꯁ ꯑꯣꯏꯒꯅꯤ ꯅꯠꯇ꯭ꯔꯒꯅ ꯐꯦꯜ ꯑꯣꯏꯒꯅꯤ ꯍꯥꯏꯕꯒꯤ ꯁꯛꯁꯦꯁ ꯑꯣꯏꯕꯒꯤ ꯆꯥꯡꯁꯦ ꯑꯣꯟꯂꯤ 18% ꯈꯛꯇꯅꯦꯕ. ꯑꯗꯨꯕꯨ ꯍꯥꯟꯅ ꯕꯤꯖꯤꯅꯦꯁ ꯑꯃ ꯍꯧꯔꯒ ꯃꯥꯒꯤ ꯕꯤꯖꯤꯅꯦꯁꯇꯨꯗꯤ ꯐꯦꯜ ꯑꯣꯏꯈ꯭ꯔꯕ, ꯑꯗꯨꯒ ꯑꯅꯧꯕ ꯕꯤꯖꯤꯅꯦꯁ ꯑꯃ ꯃꯥꯅ ꯍꯧꯕ ꯃꯇꯝꯗ ꯃꯤꯗꯨꯅ ꯕꯤꯖꯤꯅꯦꯁꯇꯨꯒꯤ ꯁꯛꯁꯦꯁ ꯑꯣꯏꯕ ꯉꯝꯕꯒꯤ ꯆꯥꯟꯁꯁꯦ ꯑꯦꯔꯥꯎꯟ 20% ꯂꯩꯌꯦꯕ. ꯑꯗꯨꯕꯨ ꯍꯥꯟꯅ ꯕꯤꯖꯤꯅꯦꯁ ꯑꯃ ꯁꯛꯁꯦꯁ ꯑꯣꯏꯕ ꯕꯤꯖꯤꯅꯦꯁ ꯑꯃ ꯔꯟ ꯇꯧꯕ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯇꯣꯞꯄ ꯑꯅꯧꯕ ꯕꯤꯖꯤꯅꯦꯁ ꯑꯃ ꯔꯟ ꯇꯧꯕ ꯍꯧꯔꯦꯕ. ꯃꯇꯝꯗꯨꯗꯅ ꯃꯥꯅ ꯃꯥꯒꯤ ꯕꯤꯖꯤꯅꯦꯁ ꯁꯛꯁꯦꯁ ꯑꯣꯏꯕ ꯌꯥꯕꯒꯤ ꯆꯥꯟꯁꯁꯦ ꯑꯦꯔꯥꯎꯟ 30% ꯃꯨꯛ ꯂꯩꯌꯦꯕ. ꯃꯁꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯔꯤꯁꯀꯤ ꯑꯣꯏꯅ ꯂꯧꯕꯁꯨ ꯌꯥꯏ, ꯑꯗꯨꯒ ꯌꯥꯝꯅ ꯕꯣꯜ ꯑꯣꯏꯅ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯆꯥꯟꯁ ꯑꯃ ꯂꯩꯌꯦꯅ ꯑꯩꯈꯣꯏꯅ ꯈꯟꯕꯁꯨ ꯌꯥꯏ. ꯑꯗꯨꯕꯨ ꯃꯁꯤ ꯔꯤꯁꯀꯤ ꯑꯣꯏꯔꯤꯁꯦ ꯅꯪꯒꯤ ꯋꯥꯈꯜꯂꯣꯟꯗ ꯀꯃꯥꯏꯅ ꯔꯤꯁꯀꯤ ꯑꯣꯏꯅ ꯈꯜꯂꯤꯅꯣ, ꯅꯠꯇ꯭ꯔꯒ ꯃꯁꯤ ꯔꯤꯁꯀꯤ ꯑꯣꯏꯗꯦ ꯍꯥꯏꯇꯥꯔꯒꯗꯤ ꯀꯔꯝꯕ ꯃꯑꯣꯡꯗ ꯃꯁꯤ ꯔꯤꯁꯀꯤ ꯑꯣꯏꯗꯦꯅ ꯂꯧꯗꯣꯏꯅꯣ? ꯃꯁꯤꯒꯤ ꯑꯥꯏꯗꯤꯌꯥꯁꯦ ꯑꯩꯈꯣꯏꯅ ꯀꯝꯄꯤꯌꯔ ꯇꯧꯅꯕꯒꯤꯗꯃꯛꯇ ꯀꯔꯤꯒꯨꯝꯕ ꯑꯥꯏꯗꯤꯌꯥ ꯈꯔ, ꯑꯇꯣꯞꯄ ꯁꯦꯛꯁꯟ ꯈꯔ, ꯕꯤꯖꯤꯅꯦꯁ ꯅꯠꯇꯕ ꯑꯇꯣꯞꯄ ꯁꯦꯂꯔꯤ ꯖꯣꯕꯀꯨꯝꯕ ꯁꯤꯒꯨꯝꯕ ꯄꯣꯠꯇꯒꯤ ꯈꯤꯇꯪ ꯀꯝꯄꯤꯌꯔ ꯇꯧꯔꯛꯀꯦ. ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯗ ꯂꯩꯔꯤꯕ ꯄꯣꯄꯨꯂꯦꯁꯟꯁꯦ ꯀꯌꯥꯅꯣ? ꯑꯦꯔꯥꯎꯟ 140 ꯀ꯭ꯔꯣꯔ ꯃꯨꯛꯅꯤ, ꯍꯥꯏꯗꯤ 1.4 ꯕꯤꯂꯤꯌꯟ ꯄꯣꯄꯨꯂꯦꯁꯟꯅꯤ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯗ ꯂꯩꯔꯤꯁꯤꯀꯣ. ꯁꯤꯒꯤ 1.4 ꯕꯤꯂꯤꯌꯟꯁꯤꯒꯤ ꯃꯅꯨꯡꯗ ꯌꯨꯅꯤꯌꯟ ꯒꯣꯔꯃꯦꯟꯒꯤ ꯃꯈꯥꯗ ꯍꯥꯏꯇꯥꯔꯦ, ꯑꯩꯈꯣꯏꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟꯒꯤ ꯃꯈꯥꯗ ꯊꯕꯛ ꯇꯧꯔꯒ ꯂꯩꯔꯤꯕ ꯃꯤꯒꯤ ꯃꯁꯤꯡꯁꯦ ꯑꯦꯔꯥꯎꯟ 48 ꯂꯥꯛꯁ ꯈꯛꯇꯅꯦꯕ. ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯌꯨꯅꯤꯌꯟ ꯒꯣꯔꯃꯦꯟꯒꯤ ꯃꯈꯥꯗ ꯊꯕꯛ ꯇꯧꯔ ꯂꯩꯔꯤꯁꯦ 48 ꯂꯥꯛꯁꯅꯤ. ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕ, ꯏꯁꯇꯦꯠ ꯒꯣꯔꯃꯦꯟꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕ, ꯑꯗꯨꯒ ꯂꯣꯀꯦꯜ ꯒꯣꯔꯃꯦꯟꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯑꯦꯅꯤ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯞꯇ ꯑꯣꯏꯒꯦꯔꯥ, ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯗ ꯑꯣꯏꯒꯦꯔꯥ, ꯑꯗꯨꯒ ꯂꯦꯖꯤꯁꯂꯦꯇꯤꯞꯀꯤ ꯐꯤꯜꯗ ꯑꯣꯏꯒꯦꯔꯥ, ꯁꯤꯒꯤ ꯃꯐꯝ ꯑꯍꯨꯝꯃꯛꯁꯤꯗꯒꯤ ꯊꯕꯛ ꯇꯧꯔꯒ ꯂꯩꯔꯤꯕ ꯃꯤꯒꯤ ꯃꯁꯤꯡꯁꯤꯅ ꯑꯦꯔꯥꯎꯟ 2 ꯀ꯭ꯔꯣꯔ ꯈꯛꯇꯅꯦꯕ, ꯄꯨꯂꯞꯅ ꯇꯣꯇꯦꯜꯗ ꯍꯥꯏꯇꯥꯔꯦ. ꯏꯟꯀ꯭ꯂꯨꯗꯤꯡ ꯍꯥꯏꯗꯤ ꯑꯣꯐꯤꯁꯔ ꯑꯣꯏꯒꯦꯔꯥ, ꯑꯩꯈꯣꯏꯒꯤ ꯃꯆꯥ ꯂꯣꯋꯦꯁ ꯁꯦꯛꯁꯟꯗꯒꯤ ꯍꯧꯔꯀꯥꯟꯗ ꯁꯤꯗ ꯊꯕꯛ ꯇꯧꯔ ꯂꯩꯔꯤꯁꯦ ꯑꯣꯟꯂꯤ 2 ꯀ꯭ꯔꯣꯔ ꯃꯨꯛ ꯈꯛꯇꯅꯦꯕ. ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯄꯔꯁꯦꯟꯇꯦꯖꯇ ꯀꯥꯎꯟ ꯇꯧ ꯇꯥꯔꯒꯗꯤ ꯁꯤꯒꯤ ꯄꯔꯁꯦꯟꯇꯦꯖꯁꯤ ꯀꯌꯥꯅꯣ? ꯑꯩꯈꯣꯏꯒꯤ 140 ꯀ꯭ꯔꯣꯔꯁꯤꯒꯤ ꯃꯅꯨꯡꯗ ꯆꯍꯤ ꯑꯃꯇꯪ ꯁꯨꯗ ꯉꯥꯏꯔꯤꯕ, 10 ꯁꯨꯔꯕ, ꯔꯤꯇꯥꯌꯔ ꯆꯠꯇꯧꯔꯕ, ꯁꯤꯒꯤ ꯃꯤ ꯈꯨꯗꯤꯡꯃꯛꯁꯦ ꯂꯣꯏꯅ ꯏꯟꯀ꯭ꯂꯨꯗ ꯇꯧꯔꯕ ꯃꯇꯨꯡꯗ ꯄꯨꯂꯞꯅ ꯇꯣꯇꯦꯜꯗ ꯂꯩꯔꯤꯕ ꯃꯤ ꯃꯁꯤꯡꯁꯦ 2 ꯀ꯭ꯔꯣꯔꯅꯤꯀꯣ. ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯄꯔꯁꯦꯟꯇꯦꯖ ꯀꯌꯥꯅꯣ? 2% ꯐꯥꯎ ꯌꯧꯗꯦꯕ. ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ 2%ꯒꯤ ꯀꯝꯄꯤꯇꯤꯁꯟ ꯃꯅꯨꯡꯗ ꯌꯥꯎꯕꯗꯨꯒ 18%, ꯈ꯭ꯋꯥꯏꯗꯒꯤ ꯃꯤꯅꯤꯃꯝ ꯑꯣꯏꯈꯤꯕ 18%ꯗꯨꯒ ꯀꯔꯝꯕꯅ ꯍꯦꯟꯅ ꯔꯤꯁꯀꯤ ꯑꯣꯏꯕ ꯍꯦꯜꯂꯤꯅꯣ? ꯑꯗꯨꯒ ꯑꯃꯨꯛ ꯁꯤꯅ ꯒꯣꯔꯃꯦꯟ ꯖꯣꯕꯁꯤꯡꯒꯤ ꯂꯩꯔꯦ. ꯄ꯭ꯔꯥꯏꯚꯦꯠ ꯁꯦꯛꯇꯔꯗ ꯀꯩꯗ ꯏꯟꯀ꯭ꯂꯨꯗ ꯇꯧꯔꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯒꯤ 1% ꯑꯣꯐ ꯄꯣꯄꯨꯂꯦꯁꯟꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯁꯦꯂꯔꯤ ꯖꯣꯕꯁꯤꯗ ꯍꯥꯏꯇꯥꯔꯦ, ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯈꯥꯗ ꯑꯦꯝꯄ꯭ꯂꯣꯌꯤ ꯑꯣꯏꯅ ꯁꯦꯂꯔꯤ ꯇꯣꯂꯣꯞ ꯐꯪꯉꯀꯥꯟꯗ ꯂꯩꯕꯁꯦ, ꯏꯟꯀ꯭ꯂꯨꯗꯤꯡ ꯒꯣꯔꯃꯦꯟ ꯑꯦꯝꯄ꯭ꯂꯣꯌꯤ ꯌꯥꯎꯔꯀꯥꯟꯗ 1% ꯑꯣꯐ ꯇꯣꯇꯦꯜ ꯄꯣꯄꯨꯂꯦꯁꯟ ꯑꯣꯐ ꯏꯟꯗꯤꯌꯥꯅꯦꯕ. ꯏꯟꯗꯤꯌꯥꯒꯤ ꯇꯣꯇꯦꯜ ꯄꯣꯄꯨꯂꯦꯁꯟꯒꯤ 1% ꯈꯛꯇꯅꯦꯕ ꯑꯩꯈꯣꯏꯅ ꯁꯦꯂꯔꯤ ꯖꯣꯕ ꯇꯧꯔꯤꯁꯦ. ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯁꯤꯒꯤ ꯄꯥꯔꯁꯦꯟꯁꯤꯒꯤ ꯄꯨꯜ ꯃꯅꯨꯡꯗ ꯆꯪꯅꯕ ꯍꯣꯠꯅꯕꯗꯨꯒ ꯅꯪꯅ ꯕꯤꯖꯤꯅꯦꯁ ꯑꯃ ꯔꯟ ꯇꯧꯕꯗꯨꯒ, ꯑꯅꯤꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯅꯪꯒꯤ ꯁꯛꯁꯦꯁ ꯔꯦꯠꯁꯦ, ꯑꯣꯜꯔꯦꯗꯤ ꯕꯤꯖꯤꯅꯦꯁ ꯑꯃ ꯔꯟ ꯇꯧꯕꯁꯤꯅ ꯍꯦꯟꯅ ꯅꯪꯉꯣꯟꯗ ꯁꯛꯁꯦꯁꯐꯨꯜ ꯑꯣꯏꯅꯕꯒꯤ ꯔꯤꯖꯟ ꯂꯩꯌꯦꯕ. ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯗꯤ ꯃꯅꯤꯄꯨꯔꯗ ꯕꯤꯖꯤꯅꯦꯁ ꯑꯃ ꯔꯟ ꯇꯧꯕ ꯃꯇꯝꯗ ꯗꯤꯐꯤꯀꯜꯠ ꯑꯣꯏ ꯍꯥꯏꯕ ꯑꯩꯈꯣꯏ ꯈꯪꯉꯦ. ꯑꯩꯈꯣꯏ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯂꯤ ꯗ꯭ꯔꯣꯕꯦꯛ ꯈꯔ ꯑꯣꯏ, ꯑꯗꯨꯒ ꯐꯦꯃꯤꯂꯤ ꯑꯌꯥꯝꯕ ꯕꯤꯖꯤꯅꯦꯁ ꯕꯦꯛꯒ꯭ꯔꯥꯎꯟꯗꯒꯤ ꯂꯥꯛꯇꯦ. ꯑꯗꯨꯕꯨ ꯁ꯭ꯇꯤꯜ ꯌꯨ ꯍꯦꯞ ꯑ ꯆꯥꯟꯁ ꯑꯣꯐ 18%ꯒꯤ ꯆꯥꯟꯁꯇꯤ ꯅꯉꯣꯟꯗ ꯂꯩꯔꯤꯕ. ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯅꯪ ꯇ꯭ꯔꯥꯏ ꯇꯧꯕ ꯃꯇꯝꯗ ꯏꯠꯁ ꯋꯥꯔꯠ ꯑ ꯇ꯭ꯔꯥꯏ. ꯑꯍꯥꯟꯕ ꯐꯦꯜ ꯑꯣꯏꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ, ꯑꯅꯤꯁꯨꯕ ꯇ꯭ꯔꯥꯏ ꯇꯧꯕ ꯌꯥꯔꯦ. ꯏꯚꯟ ꯌꯨ ꯀꯦꯟ ꯇ꯭ꯔꯥꯏ ꯑꯦꯠ ꯂꯤꯁ 5-6 times. ꯑꯗꯨꯕꯨ ꯅꯪꯅ ꯂꯩꯔꯤꯕ ꯁꯝ ꯑꯦꯃꯥꯎꯟꯇꯨꯅ ꯅꯪꯅ ꯀꯃꯥꯏꯅ ꯕꯤꯖꯤꯅꯦꯁ ꯔꯟ ꯇꯧꯕ ꯍꯧꯗꯣꯏꯅꯣ ꯍꯥꯏꯇꯥꯔꯒꯗꯤ ꯃꯗꯨꯒꯤꯗꯃꯛꯇ ꯔꯤꯂꯦꯇꯦꯠ ꯑꯣꯏꯕ ꯑꯥꯏꯗꯤꯌꯥ ꯅꯠꯇ꯭ꯔꯒꯅ ꯂꯥꯏꯔꯤꯛꯁꯤꯡ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯃꯗꯨ ꯄꯥꯕ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ. ꯑꯗꯨ ꯀꯩꯝꯇ ꯄꯥꯗꯕꯤꯗ ꯅꯪꯅ ꯍꯦꯛꯇ ꯊꯕꯛ ꯑꯃ ꯍꯦꯛꯇ ꯍꯥꯟꯅ ꯇꯧꯕ ꯍꯧꯖꯤꯟ ꯇꯥꯔꯒꯗꯤ ꯌꯦꯁ, ꯗ ꯔꯤꯛꯁ ꯏꯁ ꯍꯥꯌꯔ, ꯑꯗꯨꯒ ꯐꯦꯂꯤꯌꯔꯒꯤ ꯆꯥꯟꯁꯁꯨ ꯍꯥꯌꯔ ꯑꯣꯏꯕ ꯍꯦꯜꯂꯦ. ꯑꯗꯨꯅ ꯀꯩꯗꯧꯕ ꯌꯥꯏ? ꯀꯗꯥꯏꯗ ꯀꯩꯗꯧꯕ ꯌꯥꯏ? ꯍꯣꯏ, ꯅꯥꯀꯟ ꯑꯃꯗ ꯑꯃꯨꯛ ꯍꯥꯏꯔꯛꯀꯅꯤ, ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗꯗꯤ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯌꯥꯗꯦ. ꯑꯩꯅ ꯊꯕꯛ ꯑꯃ ꯇꯧꯔꯨꯕꯗ ꯃꯗꯨ ꯃꯇꯧ ꯇꯝꯅꯕ ꯃꯤ ꯃꯌꯥꯝ ꯊꯣꯛꯂꯛꯑꯦ. ꯃꯥꯅ ꯃꯇꯧ ꯇꯝꯁꯤꯜꯂꯛꯑꯀꯥꯟꯗ ꯑꯩꯒꯤ ꯀꯁꯇꯃꯔ ꯃꯁꯤꯡ ꯍꯟꯊꯔꯛꯑꯀꯥꯟꯗ ꯑꯗꯨꯝ ꯗꯤꯐꯤꯀꯜꯇꯤ ꯐꯦꯁ ꯇꯧꯏ. ꯌꯥꯝ ꯆꯨꯝꯕ ꯋꯥꯅꯤ. ꯃꯗꯨ ꯂꯣꯀꯦꯜ ꯕꯤꯖꯤꯅꯦꯁꯁꯤꯡ ꯔꯟ ꯇꯧꯕ ꯃꯇꯝꯗ ꯊꯣꯛꯄ ꯊꯕꯛꯅꯦꯕ. ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯗꯤꯖꯤꯇꯦꯜ ꯃꯥꯔꯀꯦꯠꯀꯨꯝꯕ, ꯏ ꯀꯣꯃꯔꯁꯀꯨꯝꯕ ꯇꯧꯔꯀꯥꯟꯗ ꯁꯦꯜꯁ ꯇꯧꯕꯗꯣ, ꯑꯣꯜ ꯑꯣꯚꯔ ꯏꯟꯗꯤꯌꯥꯗ ꯁꯦꯜꯁ ꯇꯧꯕ, ꯅꯠꯇ꯭ꯔꯒꯅ ꯄ꯭ꯔꯤꯊꯤꯕꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯁꯤꯞꯄꯤꯡ ꯁꯥꯔꯚꯤꯁ ꯂꯩꯇꯥꯔꯒꯗꯤ ꯗꯤꯐꯤꯀꯜꯇꯤ ꯋꯤꯜ ꯕꯤ ꯔꯤꯗ꯭ꯌꯨꯁ. ꯍꯥꯏꯕꯗꯤ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛꯇꯣ, ꯁꯦꯝ ꯋꯥꯔꯛꯇꯣ ꯑꯇꯣꯞꯄ ꯑꯃꯅ ꯏꯃꯤꯇꯦꯠ ꯇꯧ ꯇꯥꯔꯁꯨ, ꯀꯣꯄꯤ ꯇꯧ ꯇꯥꯔꯒꯁꯨ, ꯌꯨ ꯋꯤꯜ ꯁ꯭ꯇꯤꯜ ꯍꯦꯞ ꯑ ꯑꯟꯂꯤꯃꯤꯇꯦꯠ ꯅꯝꯕꯔ ꯑꯣꯐ ꯀꯁꯇꯃꯔꯁ. ꯑꯗꯨ ꯑꯣꯏ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯕꯤꯖꯤꯅꯦꯁꯇꯨꯒꯤ ꯃꯔꯛꯇ ꯀꯟꯖꯦꯁꯇꯦꯠ ꯑꯣꯏꯕ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯀꯁꯇꯃꯔ ꯃꯨꯟꯅꯕꯒꯤ ꯊꯧꯗꯣꯛꯇꯣ ꯀꯩꯁꯨ ꯊꯣꯛꯑꯔꯣꯏꯕ. ꯃꯨꯟꯅ ꯇꯥꯔꯒꯁꯨ ꯁ꯭ꯇꯤꯜ ꯅꯪꯒꯤ ꯄ꯭ꯂꯦꯟꯇꯤ ꯑꯃꯥꯎꯟ ꯑꯣꯐ ꯀꯁꯇꯃꯔ ꯃꯌꯥꯝ ꯂꯩꯈꯤꯅꯦꯕ. ꯑꯗꯨꯒ ꯁꯤꯗ ꯄ꯭ꯔꯗꯛ ꯁꯥꯔꯚꯤꯁ ꯇꯧꯕ ꯃꯇꯝꯗꯗꯤ ꯃꯅꯤꯄꯨꯔꯗꯗꯤ ꯀꯩꯗꯧꯋꯦ? ꯑꯩꯅ ꯍꯣꯜ ꯑꯣꯚꯔ ꯏꯟꯗꯤꯌꯥꯗ ꯌꯣꯟ ꯇꯥꯔꯒꯁꯨ ꯄꯣꯠꯇꯨꯒ ꯑꯩꯅ ꯗꯦꯂꯤꯚꯔ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯁꯤꯗꯗꯤ ꯏꯀꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯠ ꯂꯩꯕꯅꯤ ꯈꯪꯗꯦ, ꯁꯝ ꯗꯤꯐꯤꯀꯜꯇꯤ ꯃꯌꯥꯝ ꯂꯩꯔꯤ. ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯇꯝꯗꯗꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ ꯃꯌꯥꯝ ꯂꯩꯔꯤ, ꯁꯣꯐꯋꯦꯌꯔ ꯏꯟꯖꯤꯅꯤꯌꯥꯔ ꯃꯌꯥꯝ ꯂꯩꯔꯤ.
ꯃꯣꯏ ꯃꯌꯥꯝꯁꯤꯡꯗꯨꯅ ꯑꯅꯧꯕ ꯃꯈꯜꯒꯤ ꯇꯦꯛꯅꯣꯂꯣꯖꯤꯁꯤꯡ ꯗꯦꯕꯂꯞ ꯇꯧꯅꯕ ꯑꯥꯏꯗꯤꯌꯥ ꯃꯌꯥꯝ ꯑꯃ ꯃꯣꯏꯗꯒꯤ ꯂꯧꯕ ꯌꯥꯏ ꯄꯨꯊꯣꯛꯄ ꯌꯥꯏ ꯑꯗꯨꯒꯨꯝꯕ ꯑꯥꯏꯗꯤꯌꯥ ꯃꯌꯥꯝꯁꯤꯡꯗꯨ ꯄꯨꯊꯣꯛꯄ ꯉꯝꯕ ꯁꯦꯝꯕ ꯁꯥꯕ ꯉꯝꯕ ꯃꯌꯥꯝꯁꯤꯡꯗꯨ ꯈꯣꯝꯖꯤꯟꯕꯤꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯄꯥꯏꯔꯕ ꯃꯤꯁꯤꯡꯅ ꯃꯣꯏꯒꯤ ꯃꯊꯛꯇ ꯏꯟꯚꯦꯁ ꯇꯧ ꯇꯥꯔꯒꯗꯤ ꯑꯥꯏ ꯊꯤꯡ ꯗꯤꯌꯔ ꯋꯤꯜ ꯕꯤ ꯑ ꯆꯥꯟꯁ ꯇꯨ ꯐ꯭ꯂꯣꯔꯤꯁ ꯑꯋꯔ ꯁꯣꯁꯥꯏꯇꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯁꯣꯁꯥꯏꯇꯤꯁꯦ ꯐ꯭ꯂꯣꯔꯤꯁ ꯇꯧꯅꯕ ꯆꯥꯟꯁ ꯑꯃ ꯀꯝꯄꯜꯁꯔꯤ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯂꯩꯒꯅꯤꯕ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯆꯥꯟꯁꯁꯦ ꯄꯤꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯒꯣꯔꯃꯦꯟꯁꯤꯅ ꯄꯤꯕ ꯍꯧꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯗ ꯃꯅꯤꯄꯨꯔ ꯆꯥꯎꯈꯠꯄ ꯄꯥꯝꯃꯤꯕ ꯃꯅꯤꯄꯨꯔ ꯅꯨꯡꯁꯤꯕ ꯄꯥꯝꯃꯤꯕ ꯃꯤꯁꯤꯡꯁꯤꯅ ꯁꯤꯒꯨꯝꯕ ꯑꯥꯏꯗꯤꯌꯥ ꯂꯩꯕ ꯅꯠꯇ꯭ꯔꯒꯅ ꯏꯟꯊ꯭ꯌꯨꯁꯤꯌꯥꯁꯇꯤꯛ ꯑꯣꯏꯕ ꯅꯠꯇ꯭ꯔꯒꯅ ꯕꯤꯖꯤꯅꯦꯁ ꯑꯃ ꯔꯟ ꯇꯧꯅꯕ ꯇ꯭ꯔꯥꯏ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯡꯅ ꯊ꯭ꯔꯥꯏꯞ ꯇꯧꯅꯕꯒꯤꯗꯃꯛꯇ ꯏꯟꯚꯦꯁ ꯇꯧꯕꯤꯕ ꯇꯥꯔꯒꯗꯤ ꯃꯁꯤꯗꯒꯤ ꯂꯥꯛꯀꯗꯕ ꯏꯀꯅꯣꯃꯤꯛ ꯚꯦꯂꯨꯁꯦ ꯅꯪꯒꯤ ꯄꯤꯈꯥꯎꯗ ꯄꯩꯁꯥꯗꯣ ꯗꯥꯏꯔꯦꯛꯂꯤ ꯆꯪꯗꯕ ꯇꯥꯔꯒꯁꯨ ꯁꯣꯁꯥꯏꯇꯤꯁꯤꯗ ꯀꯃꯥꯏꯅ ꯀꯥꯟꯅꯕ ꯄꯤꯔꯛꯇꯣꯏꯅꯣ ꯍꯥꯏ ꯇꯥꯔꯒꯗꯤ ꯕꯤꯖꯤꯅꯦꯁ ꯑꯃ ꯔꯟ ꯇꯧ ꯇꯥꯔꯒꯗꯤ ꯃꯥꯒꯤ ꯁꯥꯔꯚꯤꯁꯇꯨꯒꯤ ꯃꯅꯨꯡꯗ ꯃꯥ ꯃꯊꯟꯇ ꯈꯛꯇꯪ ꯋꯥꯔꯛ ꯇꯧꯕ ꯌꯥꯔꯣꯏ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯤ ꯂꯣꯏꯅꯃꯛ ꯗꯤꯄꯦꯟ ꯇꯧꯔꯛꯇꯣꯏꯅꯦꯕ ꯃꯥꯅ ꯄꯩꯁꯥ ꯄꯥꯏꯈꯠꯂꯛꯄ ꯍꯥꯏꯕꯁꯦ ꯄ꯭ꯔꯣꯁꯦꯁꯤꯡ ꯄꯋꯥꯔ ꯍꯦꯟꯒꯠꯂꯛꯄ ꯍꯥꯏꯕꯅꯦꯕ ꯄ꯭ꯔꯣꯁꯦꯁꯤꯡ ꯄꯋꯥꯔ ꯍꯦꯟꯒꯠꯂꯛ ꯇꯥꯔꯒꯗꯤ ꯀꯩꯗꯧꯗꯣꯏꯅꯣ ꯑꯩꯒꯤ ꯊꯣꯡꯒꯥꯟꯗ ꯂꯩꯕ ꯃꯅꯥ ꯃꯁꯤꯡ ꯌꯣꯟꯕ ꯅꯨꯄꯤꯗꯣ ꯃꯉꯣꯟꯗꯒꯤ ꯃꯅꯥ ꯃꯁꯤꯡ ꯂꯩꯕꯒꯤ ꯆꯥꯡ ꯍꯦꯜꯂꯛꯇꯣꯏꯅꯦꯕ ꯕꯖꯥꯔꯗ ꯗꯨꯀꯥꯟ ꯐꯝꯃꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯁꯤꯗꯒꯤ ꯃꯃꯜ ꯃꯟꯇꯤꯛꯅꯗꯅ ꯄꯣꯠ ꯂꯩꯕ ꯉꯝꯃꯛꯇꯣꯏꯅꯦꯕ ꯗꯔꯀꯥꯔ ꯂꯩꯕ ꯉꯁꯤ WT ꯄꯦꯀꯦꯠꯇ 10 ꯄꯤꯕ ꯆꯥꯔꯝꯕꯗꯣ ꯄꯩꯁꯥ ꯄꯥꯏ ꯇꯥꯔꯒ 30 ꯄꯤꯕ WT ꯄꯦꯀꯦꯠ ꯆꯥꯔꯛꯇꯣꯏꯅꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯉꯁꯤ ꯁꯪꯒꯣꯝ ꯊꯛꯑꯝꯗꯕꯗꯣ ꯃꯥ ꯁꯪꯒꯣꯝ ꯊꯥꯂꯛꯇꯣꯏꯅꯦꯕ ꯌꯦꯔꯨꯝ ꯆꯥꯔꯝꯗꯕꯗꯣ ꯌꯦꯔꯨꯝ ꯆꯥꯔꯛꯇꯣꯏꯅꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯔꯀꯦꯠꯁꯤꯗ ꯗꯤꯃꯥꯟ ꯍꯦꯟꯒꯠꯂꯛ ꯇꯥꯔꯒꯗꯤ ꯃꯅꯤ ꯁꯥꯔꯀꯨꯂꯦꯁꯟ ꯍꯦꯟꯒꯠꯂꯛ ꯇꯥꯔꯒꯗꯤ ꯗꯤꯃꯥꯟꯁꯤꯡꯗꯨ ꯄꯤꯅꯕ ꯑꯇꯣꯞꯄ ꯁ꯭ꯃꯣꯜ ꯑꯄꯤꯛꯄ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯃꯌꯥꯝ ꯑꯃ ꯀ꯭ರಿꯌꯦꯠ ꯇꯧꯕ ꯍꯧꯔꯛꯇꯣꯏꯅꯦꯕ ꯐꯥꯔꯃꯔ ꯃꯌꯥꯝꯁꯤꯡ ꯑꯗꯒꯤꯗꯤ ꯑꯇꯣꯞꯄ ꯁꯥ ꯁꯟ ꯂꯣꯏꯕ ꯄꯣꯜꯇ꯭ꯔꯤ ꯐꯥꯔꯃꯔ ꯃꯌꯥꯝꯁꯤꯡ ꯃꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯤꯡꯁꯤꯗ ꯁꯤꯁꯤꯅ ꯂꯣꯏꯅꯃꯛ ꯗꯥꯏꯔꯦꯛꯂꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯕ ꯍꯦꯜꯞ ꯇꯧꯕ ꯉꯝꯗ꯭ꯔꯒꯁꯨ ꯏꯟꯗꯥꯏꯔꯦꯛꯂꯤ ꯃꯅꯤ ꯁꯥꯔꯀꯨꯂꯦꯁꯟꯁꯤꯅ ꯃꯥꯒꯤ ꯃꯥꯔꯀꯦꯠꯀꯤ ꯚꯦꯂꯨ ꯗꯤꯃꯥꯟ ꯃꯌꯥꯝꯁꯤ ꯋꯥꯡꯈꯠꯂꯛꯄꯗꯨꯅ ꯑꯩꯈꯣꯏꯁꯤꯡꯁꯤꯗ ꯁꯝ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯈꯔ ꯑꯗꯨꯝ ꯀ꯭रिꯌꯦꯠ ꯇꯧꯕ ꯍꯧꯔꯛꯇꯣꯏꯅꯦꯕ ꯑꯗꯨꯅ ꯕꯤꯒꯤꯅꯤꯡꯗ ꯑꯃꯨꯛ ꯂꯥꯛꯀꯥꯟꯗ ꯉꯁꯥꯏꯒꯤ ꯃꯤ ꯈꯨꯗꯤꯡꯃꯛꯁꯤꯅ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯃꯇꯝꯗ ꯗꯤꯐꯤꯀꯜꯠ ꯑꯣꯏ ꯉꯝꯃꯣꯏꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯏꯟꯁꯇꯦꯠ ꯑꯣꯐ ꯉꯝꯃꯣꯏꯅ ꯈꯟꯕꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯅ ꯁꯤꯗꯗꯤ ꯄꯩꯁꯥ ꯊꯥꯗꯗꯅ ꯒꯣꯔꯃꯦꯟꯒꯤ ꯄꯩꯁꯥ ꯇꯧꯅꯕ ꯊꯕꯛ ꯇꯧꯅꯕ ꯍꯣꯠꯅꯔꯤ ꯑꯗꯒꯤꯗꯤ ꯀꯣꯆꯤꯡ ꯆꯠꯂꯤ ꯃꯌꯥꯝ ꯇꯧꯔꯤ ꯕꯤꯖꯤꯅꯦꯁꯀꯤ ꯃꯇꯥꯡꯗꯁꯨ ꯕꯤꯖꯤꯅꯦꯁ ꯇꯝꯅꯕꯒꯤꯗꯃꯛꯇ ꯁꯝ ꯑꯥꯏꯗꯤꯌꯥ ꯈꯔ ꯀ꯭ರಿꯌꯦꯠ ꯇꯧꯕ ꯌꯥꯏ ꯃꯅꯤꯄꯨꯔ ꯈꯛꯇꯪꯗ ꯑꯩꯈꯣꯏꯒꯤ ꯃꯥꯔꯀꯦꯠꯁꯦ ꯂꯣꯏꯔꯦ ꯍꯥꯏꯕ ꯂꯩꯇꯦꯕ ꯑꯩꯈꯣꯏꯅ ꯕꯖꯥꯔꯗ ꯗꯨꯀꯥꯟ ꯑꯃ ꯂꯧꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗꯗꯤ ꯅꯪ ꯗꯤꯄꯣꯖꯤꯠ ꯆꯪꯒꯅꯤ ꯑꯗꯒꯤꯗꯤ ꯕꯤꯖꯤꯅꯦꯁꯇꯣ ꯍꯧꯗꯣꯛꯅꯕ ꯅꯪꯅ ꯂꯧꯔꯤꯕ ꯗꯨꯀꯥꯟꯗꯨꯗ ꯄꯣꯠ ꯊꯝꯅꯕ ꯄꯣꯠꯁꯨ ꯅꯪ ꯄꯨꯊꯣꯛꯇꯕ ꯌꯥꯔꯣꯏ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯗꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯆꯥꯎꯈꯠꯂꯦ ꯅꯪꯒꯤ ꯋꯦꯕꯁꯥꯏꯠ ꯑꯃ ꯁꯥꯕ ꯍꯥꯏꯕꯁꯦ ꯀꯩꯁꯨ ꯂꯩꯕ ꯊꯕꯛ ꯅꯠꯇ꯭ꯔꯦꯕ ꯀꯩꯒꯨꯝꯕ ꯅꯪꯅ ꯋꯦꯕꯁꯥꯏꯠ ꯁꯥꯕ ꯍꯩꯇ꯭ꯔꯦ ꯍꯥꯏꯇꯥꯔꯒꯁꯨ ꯁꯥꯕ ꯉꯝꯕ ꯃꯤ ꯃꯌꯥꯝ ꯂꯩꯔꯤꯕ ꯑꯣꯔ ꯏꯚꯟ ꯑꯩꯒꯤ ꯊ꯭ꯔꯨꯗꯁꯨ ꯑꯩꯉꯣꯟꯗꯁꯨ ꯀꯟꯇꯦꯛ ꯇꯧꯔꯒꯁꯨ ꯑꯥꯏ ꯀꯦꯟ ꯍꯦꯜꯞ ꯌꯨ ꯋꯤꯠ ꯏꯠ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯒꯅꯤ ꯑꯗꯨꯅ ꯋꯦꯕꯁꯥꯏꯠ ꯑꯃ ꯁꯥꯕ ꯍꯥꯏꯕꯁꯤꯁꯨ ꯀꯩꯁꯨ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯑꯗꯩ ꯀꯩꯁꯨ ꯌꯥꯝꯅ ꯗꯤꯐꯤꯀꯜꯠ ꯑꯣꯏꯕ ꯇꯥꯛꯁ ꯑꯃ ꯅꯠꯇ꯭ꯔꯦꯕ ꯏꯝꯄꯣꯔꯇꯦꯟꯗꯤ ꯑꯣꯏ ꯍꯣꯏ ꯗꯤꯐꯤꯀꯜꯠ ꯑꯣꯏꯕ ꯇꯥꯛꯁ ꯑꯃꯗꯤ ꯑꯣꯏꯗ꯭ꯔꯦꯕ ꯑꯗꯨꯅ ꯅꯪꯒꯤ ꯋꯦꯕꯁꯥꯏꯠ ꯑꯃ ꯁꯥꯔꯀꯥꯟꯗ ꯀꯣꯃꯔꯁ ꯕꯤꯖꯤꯅꯦꯁ ꯑꯃ ꯔꯟ ꯇꯧꯕ ꯑꯦꯐꯤꯂꯤꯌꯦꯠ ꯃꯥꯔꯀꯦꯠ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯁꯤꯟꯕ ꯅꯠꯇ꯭ꯔꯒꯅ ꯑꯦꯅꯤ ꯀꯥꯏꯟ ꯑꯣꯐ ꯁꯔꯚꯤꯁ ꯑꯃ ꯑꯣꯟꯂꯥꯏꯟꯗ ꯄ꯭ꯔꯣꯚꯥꯏꯠ ꯇꯧꯕ ꯃꯇꯝꯗ ꯅꯪꯒꯤ ꯀꯁꯇꯃꯔ ꯕꯦꯁꯁꯦ ꯃꯅꯤꯄꯨꯔ ꯈꯛ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯌꯥꯝꯁꯤꯡꯅ ꯁꯟꯗꯣꯛꯄ ꯌꯥꯏꯑꯕ ꯕꯖꯥꯔ ꯃꯅꯨꯡꯗ ꯀꯩꯒꯤ ꯗꯨꯀꯥꯟ ꯐꯝꯃꯤꯅꯣ ꯍꯥꯏꯇꯥꯔꯒꯗꯤ ꯃꯤ ꯃꯌꯥꯝꯅ ꯌꯥꯝ ꯂꯥꯛꯄ ꯃꯐꯝ ꯑꯃꯗ ꯅꯪꯒꯤ ꯗꯨꯀꯥꯟꯗꯨ ꯎ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯄꯣꯠꯇꯨ ꯎ ꯇꯥꯔꯒꯗꯤ ꯗꯤꯁꯄ꯭ꯂꯦ ꯇꯧ ꯇꯥꯔꯒꯗꯤ ꯀꯁꯇꯃꯔ ꯍꯦꯟꯅ ꯂꯥꯛꯄꯒꯤ ꯆꯥꯟꯁ ꯂꯩ ꯍꯥꯏꯕꯒꯤꯗꯃꯛꯇ ꯕꯖꯥꯔꯗ ꯂꯩꯕ ꯗꯨꯀꯥꯟꯁꯤꯡꯁꯤꯅ ꯔꯦꯟ ꯇꯥꯡꯉꯤꯅꯤ ꯗꯤꯄꯣꯖꯤꯠ ꯋꯥꯡꯉꯤꯅꯤ ꯑꯗꯨꯒ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯐꯝꯅꯕ ꯍꯣꯠꯅꯔꯤꯅꯦꯕ ꯑꯗꯨꯒ ꯂꯩꯀꯥꯏ ꯃꯅꯨꯡꯗ ꯂꯩꯕ ꯗꯨꯀꯥꯟꯁꯤꯡ ꯃꯤꯅ ꯐꯝꯅꯤꯡꯗ꯭ꯔꯤ ꯔꯤꯖꯟꯁꯦ ꯀꯁꯇꯃꯔ ꯌꯥꯝ ꯂꯩꯇꯕꯩꯅꯦꯕ ꯑꯗꯨꯕꯨ ꯅꯪꯅ ꯀꯩꯒꯨꯝꯕ ꯅꯪꯒꯤ ꯄ꯭ꯔꯗꯛꯇꯨ ꯑꯦꯕ꯭ꯔꯤꯗꯦ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯅꯪꯒꯤ ꯑꯣꯟꯂꯥꯏꯟꯗ ꯋꯦꯕꯁꯥꯏꯠꯇ ꯃꯤ 10 ꯂꯥꯛꯁ ꯑꯣꯔ 5 ꯂꯥꯛꯁ 10 ꯂꯥꯛꯁ ꯚꯤꯖꯤꯠ ꯇꯧꯔꯛ ꯇꯥꯔꯒꯗꯤ ꯀꯩꯒꯤꯗꯃꯛꯇ ꯅꯪꯒꯤ ꯋꯦꯕꯁꯥꯏꯠꯇꯨꯒ ꯕꯖꯥꯔꯗ ꯍꯥꯡꯕ ꯗꯨꯀꯥꯟꯗꯨꯒ ꯀꯝꯄꯤꯌꯔ ꯇꯧꯕ ꯃꯇꯝꯗ ꯅꯪꯒꯤ ꯋꯦꯕꯁꯥꯏꯠꯇꯨꯅ ꯍꯦꯟꯅ ꯄꯣꯠ ꯂꯩꯕ ꯍꯦꯜꯂꯣꯏꯗꯣꯏꯅꯣꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪꯅ ꯗꯨꯀꯥꯟ ꯑꯃ ꯐꯝꯕ ꯉꯝꯗꯦ ꯅꯠꯇ꯭ꯔꯒꯅ ꯏꯟꯚꯦꯁꯃꯦꯟ ꯆꯥꯎꯅ ꯇꯧꯕ ꯉꯝꯗ꯭ꯔꯤ ꯍꯥꯏ ꯇꯥꯔꯒꯁꯨ ꯅꯪꯒꯤ ꯁ꯭ꯃꯣꯜ ꯏꯟꯚꯦꯁꯃꯦꯟꯗꯨꯅ ꯕꯤꯖꯤꯅꯦꯁ ꯑꯃ ꯔꯟ ꯇꯧꯕ ꯍꯧꯕ ꯌꯥꯏ ꯀꯃꯥꯏꯅ ꯇꯧꯕ ꯌꯥꯒꯗꯒꯦ ꯀꯩꯗꯧꯕ ꯌꯥꯗꯣꯏꯅꯣ ꯍꯥꯏꯕꯗꯨꯗꯤ ꯀꯣꯏꯁꯟꯗꯪ ꯍꯪꯕꯤꯌꯨ ꯑꯟꯁꯔ ꯄꯤꯕ ꯉꯝꯕ ꯃꯤꯁꯤꯡ ꯃꯌꯥꯝ ꯊꯣꯛꯂꯛꯀꯅꯤ ꯑꯗꯨꯒ ꯑꯟꯁꯔ ꯄꯤꯕ ꯉꯝꯕ ꯃꯤꯗꯣ ꯀꯣꯏꯁꯟꯗꯣ ꯃꯐꯝꯗꯨꯗ ꯍꯪꯕꯤꯌꯨ ꯊꯤꯕꯤꯌꯨ ꯃꯤꯗꯣ ꯊꯤ ꯇꯥꯔꯒꯗꯤ ꯀꯝꯄꯜꯁꯔꯤ ꯐꯪꯅꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯥꯏꯗꯤꯌꯥ ꯁꯟꯗꯣꯛꯄ ꯉꯝꯕ ꯑꯥꯏꯗꯤꯌꯥ ꯄꯤꯕ ꯉꯝꯕ ꯃꯤ ꯃꯌꯥꯝ ꯑꯃ ꯍꯧꯖꯤꯛꯇꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯄ ꯍꯧꯔꯛꯑꯕꯅꯤ ꯃꯣꯏ ꯃꯌꯥꯝꯁꯤꯡꯗꯨ ꯌꯦꯡꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯐꯦꯁꯕꯨꯛꯇ ꯑꯣꯏꯔꯣ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯑꯣꯏꯔꯣ ꯌꯨꯇ꯭ꯌꯨꯕꯇ ꯑꯣꯏꯔꯣ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯏꯟꯐꯣꯔꯃꯦꯇꯤꯞ ꯑꯣꯏꯕ ꯅꯠꯇ꯭ꯔꯒꯅ ꯀꯥꯟꯅꯕ ꯀꯟꯇꯦꯟꯁꯤꯡꯁꯦ ꯌꯦꯡꯅꯤꯡꯕꯒꯤ ꯑꯩꯈꯣꯏ ꯏꯟꯇꯔꯦꯁ ꯃꯤꯁꯤꯡꯒꯤ ꯃꯔꯛꯇ ꯀꯩꯁꯨ ꯂꯩꯇꯕꯅꯤ ꯑꯗꯨꯒ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯐꯥꯎ ꯌꯦꯡꯕ ꯉꯝ ꯇꯥꯔꯒꯗꯤ ꯑꯦꯠꯂꯤꯁ ꯅꯪꯉꯣꯟꯗ ꯃꯗꯨꯒꯤ ꯏꯟꯊꯨꯁꯤꯌꯥꯖꯝꯗꯨ ꯌꯥꯎꯔꯤ ꯑꯗꯨꯒ ꯑꯩꯁꯨ ꯕꯣꯜꯇꯤ ꯑꯗꯨꯝ ꯍꯥꯏꯒꯦ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯕꯤꯖꯤꯅꯦꯁ ꯑꯃ ꯔꯟ ꯇꯧꯕ ꯃꯇꯝꯗ ꯉꯁꯤ ꯁꯛꯁꯦꯁ ꯑꯣꯏꯗꯕ ꯌꯥꯏ ꯏꯠ ꯃꯦ ꯇꯦꯛ 5 years ꯅꯪ ꯀꯝꯄꯜꯁꯔꯤ ꯁꯛꯁꯦꯁ ꯑꯣꯏꯅꯤ
5 years haibse kaisu sangba matam nate nangna doctor ama tamba lore kana tha amagi 2 lakhs income generate tawna honaba matamda you will need at least 7 years sai tareti sangane adugi manungdu 7 years tu nangna karamba makhali effort pigedage habusu you might have already understand nang like mayam pada bi yaroi nangi class fulfill tawda bi yaroi adigi nangi experience anda bi yaroi within 7 years ki matungda within 7 years to manungda nangna hona ba yabu hona matungda madugi outcome do ko sahi tare ki matungda la ka dori bane adu business ta sap manai kai manana business run tori poto success oina biram sahi mari manga try to matamda madugi require investment khar thada matamda madu difficult oina khanbi gano sahi madu business success oigada boy targadi ira line to boy adu boy targadi kai gidam tan is tha doino is ki dam tan kai preparation to doino doctor oina binam nang kai gidam te adu am chaw effort thada doino adu jobli business to success fat oi gi yadrom madu oi bi yada no reason or kana business have posu nangi knowledge sang wisdom sang experience sang masi gidam tan investment to do yaroi adu masi gidam tan kai do boy aga gi have requirable knowledge kuri ma han acquire to do yaroi madugi hona na effort thada na bidam nang prepare to kanda nang to no hona biu 18% have a it's very much bigger than 4%. 4% they 18% ne yam chaw hele 18% have a business am run to matam success oi be ya gi chances to ne adu 4% have a salary job to matam da nangi public ki laiba whole population gi domain da only 4% katane mas salary job am adu government job phange hai ta gari it's less than 2%. aduna madugi competition to the 18% yam chaw hele aduna nangi chances of success it's already bigger aduga koi si mafam ji sanction na bona je aduga Manipurda money circulation ja chawkhalan na bona je akhoi gi chance Manipur chawkhalan bai ba ja akhoina salary job to tana dan leibi mota somewhere digital of form la sanga kanda low investment hadara kanda successful of a business am run to na boinam ta khoi khun mo na mina se angam mateng su pang na je kayumba khangdab lai ta ga su question ma hangbiro ai angam sang muk te mateng phang jage ai su yam ka haina khangba nate aina khangba ga de mayam da ai ta thona bona jage. Thank you so much for watching until the end of the video. Thank you.